Chandel district ki manung chanba Indo Myanmar border ki area da thasi ki tara taruktaki war on drugs ki damak popi yan bachat kiba aduda yaukiba VDF person ama mafong khangdana mangkhiduna ngasi fawba thiba phangdabada laingang tuminna laishilabra haina laikai miyamna hangnarakli war on drugs ki damak lainga ki yathang puduna chatkiba Premananda imung manunggi misingna oina thinaba koichen chenduna leire haina miyamna pendaba phongdoknarakli Lainga ki thaudang ama puraga chatkiba lainga asigi makhada leiriba security ama mangkhiba nimit tarani suraba fawba lainga na tumina laishinba karigumba wafum amata phongdoroktabada yaningdaba phongdoktuna club amadi laikai miyamna Thobal Okram lampakta miyamgi mifam pangthoktuna JAC semkhre lainga ki security ama mangkhiba asigi matangda lainga ki mathakta Khongjang kaya marum changsinaba warep nakhre Mifam aduda wangang kiba singnasu tha asigi kungi nimidangda mangkhibani tha asigi kunithoi fawba mahaki mobile phone ring chatnami karigidamak lainga ki yathang ama puraga chatkiba uniform setpa security ama mangkhraga ngasi fawba thiri hairaga laishin biribano war on drugs ki lanmi ama manglaga thawa sabida bahaibasi laibak thibani haina phongdoknaki Mifam aduda saruk yakiba All Manipur Working Journalist Union Amjugi President su oiriba All Manipur VDF Welfare Association ki Chief Advisor Wangkhemcha Samjaina haikibada war on drugs ki popi yan bachat kiba uniform setpa security ama mangkibada karigidamakta asuk chawkhraba state force asina tuminna leigadoribano nimit tarani suraba fawba kaidoraga leibano hairaduna state government na police na tawriba asi yamna pende hiramasi gi matangda SP amadi DGP wari sanare chief minister ga su wari sanaragani haiki handaki matang asi yamna pende war on drugs ki popi yan bachat kiba ama Mangba haibasi state laingak nasu araiba equipment sing sizinaduna thigadabani haiki Nagam chumi haiki Manipura pati chawa post ya bagi karo je police post there am chawa ye ado waro apo de chiji de sidi de ta yaw di ba ku ye person ama mang ki ba ni ta tida kani ki to ku ko de ko me am phawu do ni ma mang ki tara ki ji ni ma ko ni me ne ko phule Sigi kena yung boleh dia ni, police department lagi, oh itu juga yang sudah, sih aku cakap macam, tu yang saya hidup. Turian tapi yang tak hidup ni sih aku tidak sedia sih, aku respon post aku sedia macam post tiri yo. Aku ni post sama lagi sih, tu post sama yang tu lagi, aku drug, aku macam pada, orang orang mang, dia sih kali itu tu lagi. Miyamgi mifamadu loiraba matung paumi singa unabada JAC of Missing and Premanandagi convener N Wanglen Maitei na haikibada Chandel district ki Chakpi Karong police station ki manung chanba 5C village da popi yanthatpa chatkibadagi ngasi fawba mafam khangdana leiriba VDF personal Premanandabu tha asigi kunthramatoi fawbu ki manungda laingakna langla langjet puthoktrabadi numit asigi ahing nongyai matam kaktana makhal makha kayagi akanba Khongjang sing Changsillagani haiki mahakna makhata na hai Manipur laingakna paikhatlakpa war on drugs ki saruk ama oina Chakpi Karong PS ki 5C village da tha asigi tara taruktagi popi yanba chatpada yaukiba VDF personal and Premanandabu thiba khangdre haiduna tha asigi kunmathoida department asigi maikaidagi report pirakhi numit adudagi ngasi fawba lainga ki oiba achumba asengba langla langjil puthokpa ngamdriba asi tha asigi kunthamathoi fawba puthokpigadabani karigumba puthokpa ngamdrabadi numit asigi January kunthamathoi gi ahing nongyaidagi matam kaktana makhal makhagi akanba Khongjang kaya Manipurda leiriba clubs organizations association mairapai bi lupsing amadi civil society organizations sing kayaga loinaduna Changsillagani haiki ngasi ayuktagi hauna miyam amadi club na sinduna Okram Youth Club Thobal ki lampakta pangthokiba mifam aduda All Manipur VDF Welfare Association ki mihut sing club mairapai bi lupsing su mihut sing su saruk yaki ngasi mok Chandel district ki Chakpi Karong PS na konba 5C village ta inau Premanandana mangkiba asi lenga ki saitagi ngasi wo langla langjin puthokpa ngamdaba sigi damakta JAC mixing of Premananda Singh semjabaga loinana inau sigi puthok pinabagi damakta ayeng tarik kunthamathoi tha ama lisingani kolomdoi sigi koi matam thajare lengakta kaigumba inau si puthokpa ngambidragadi ahing asimaki ahing nongyaidagi matam kaktaba makal makha kyagi Khongjang Changsillagani haibasi JAC gi maikaidagi thamjari